ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯀꯪꯂꯩ ꯄꯥꯎꯕꯥꯎꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯀꯃꯦꯟꯗ ꯆꯒꯦꯝꯄꯣꯝꯕꯒ ꯊꯥꯡꯖꯤꯡ ꯃꯦꯠꯄꯒ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯊꯥꯡꯖꯤꯡ ꯃꯦꯠꯄꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯔꯝꯗꯤ ꯊꯕꯛ ꯍꯜꯂꯛꯄꯒ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯕꯗ ꯈꯤꯇꯪ ꯆꯤꯊꯈ꯭ꯔꯦ ꯑꯗꯨꯅ ꯊꯥꯡꯖꯤꯡ ꯃꯦꯠꯄꯒꯤ ꯃꯍꯨꯠꯇ ꯁꯤꯡꯖꯨ ꯑꯣꯏꯅ ꯄꯨꯖꯔꯛꯂꯦ ꯑꯗꯨ ꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯒꯅꯣ ꯍꯥꯏꯗꯅ ꯂꯨꯍꯣꯡꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯎ ꯆꯒꯦꯝꯄꯣꯝꯕꯁꯤ ꯐꯖꯅ ꯍꯥꯎꯋꯦ
मैम चाबसु लोइबने वीडियो से मतंग साइड लोइसलगे मथंग वीडियो दा मु थेंगनारसे।